ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯇꯒꯤ ꯄꯨꯡ 10:30 ꯐꯥꯎꯕꯗꯃꯛ ꯄꯥꯡꯊꯣꯛꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯕꯤꯛꯅ ꯈꯪꯍꯜꯂꯛꯂꯦ꯫ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯃꯣꯂꯦꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯃꯤꯛꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯊꯧꯖꯝ ꯕꯣꯕꯤꯟ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯊꯦꯡꯕ ꯃꯇꯝ ꯐꯥꯎꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯗ ꯅꯠꯇꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨ ꯑꯃꯤꯛꯀꯤ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤ, ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯊꯧꯄꯨꯔꯤꯕꯁꯤꯡ ꯌꯥꯎꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯇꯨꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯊꯦꯡꯊꯗꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯤꯛꯀꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯤꯡ ꯆꯟꯈ꯭ꯔꯕꯁꯨ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯤꯁ ꯊꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯇꯕ ꯃꯦꯝꯕꯔꯁꯤꯡꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯅꯧꯅ ꯃꯦꯝꯕꯔ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦ ꯆꯥꯡ ꯄꯨꯝꯕ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯟꯊꯧꯖꯝ ꯕꯣꯕꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯄꯣꯛꯍꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯃꯤꯛꯅ ꯁꯤꯟꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯊꯧꯕꯝ ꯑꯃ ꯆꯨꯞꯅ Observance of Patriots Month ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃ꯭ꯌꯨꯖꯤꯛ ꯀꯦꯝꯄꯦꯟ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯍꯟꯕ ꯑꯃꯗꯤ ꯇꯝꯕꯤꯕꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯕꯦꯁꯤꯛ ꯔꯨꯠꯇꯒꯤ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡ, ꯑꯊꯧꯕꯁꯤꯡ ꯃꯈꯣꯏꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩꯁꯤꯡ, ꯏꯔꯝꯗꯝ ꯅꯨꯡꯁꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯅꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯑꯃꯗꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯑꯣꯒꯁꯠ ꯊꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕ, ꯏꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯊꯥ ꯑꯣꯏꯅ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯏꯠꯁ ꯃꯟꯊ ꯍꯥꯏꯗꯨꯅ ꯑꯃꯤꯛꯅ ꯂꯥꯛꯂꯤꯕ ꯇꯥꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯁꯤꯗ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯌꯨ, ꯑꯃꯅ ꯑꯃꯤꯛꯄꯨ ꯒꯥꯏꯗ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯇꯧꯖꯒꯦ ꯈꯟꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫